ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯕꯣꯄꯦꯟꯁꯨ ꯊꯣꯡꯒꯥꯜꯗ ꯂꯨꯝꯂꯒ ꯂꯩꯔꯤ, ꯑꯗꯨꯒ ꯇꯝꯅꯥꯒꯤ ꯃꯕꯨꯡꯁꯤꯡꯁꯨ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯃꯆꯟꯅꯨꯄꯤ ꯇꯝꯅꯥꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯇꯝꯅꯥꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯝꯅꯥꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯇꯔꯨꯛ ꯑꯗꯨꯗꯤ ꯌꯨꯝꯖꯥꯎꯒꯤ ꯅꯥꯀꯜꯗ ꯂꯣꯏꯅꯃꯛ ꯂꯨꯝꯂꯒ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯅꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯣꯄꯦꯟ ꯑꯃꯗꯤ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯇꯔꯨꯛ ꯑꯗꯣ ꯃꯈꯣꯏꯗꯤ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯁꯦꯟꯅꯔꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯦꯝꯕꯨꯡꯆꯥꯗꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤꯕꯗꯒꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯆꯥꯕꯒꯤ ꯍꯧꯅꯕ ꯅꯤꯁꯥ ꯀꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯤꯁꯥ ꯀꯥꯡꯕ ꯍꯧꯔꯛꯂꯕꯗꯨꯗ ꯊꯦꯝꯕꯨꯡꯆꯥꯗꯣ ꯁꯤꯒꯅꯤ ꯅꯥꯒꯅꯤ ꯈꯪꯂꯛꯇ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯆꯥꯅ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯌꯨ ꯍꯦꯛ ꯊꯛꯐꯝ ꯑꯣꯏꯕ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯆꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗꯨꯗ ꯊꯦꯝꯕꯨꯡꯆꯥꯅ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯎꯕ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯇꯞꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯂꯣꯝꯗ ꯗꯨꯡ ꯗꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯆꯥꯗꯣ ꯃꯍꯥꯛꯀꯤ ꯌꯨ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯠꯍꯧꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯝ ꯒꯝ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯁꯣꯠ ꯂꯥꯎꯅ ꯏꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯊꯦꯝꯕꯨꯡꯆꯥꯗꯣ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯆꯥꯅ ꯃꯁꯥꯗꯣ ꯇꯞꯅ ꯅꯥꯟꯊꯖꯔꯒ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ, ꯃꯤꯗꯤ ꯃꯥꯟꯗꯦꯁꯦ, ꯍꯩ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯗꯨꯕꯣ? ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯆꯥꯅ ꯍꯪꯂꯨꯕꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯆꯥꯅ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯏꯔꯪ ꯂꯪꯈꯠꯂꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯦꯝꯕꯨꯡꯆꯥꯗꯣ ꯀꯟꯅ ꯂꯥꯎꯔꯤ, ꯑꯗꯨꯒ ꯃꯍꯥꯛ ꯌꯨ ꯌꯣꯟꯐꯝ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯦꯝꯕꯨꯡꯆꯥꯗꯣ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯃꯤꯠꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯊꯦꯝꯕꯨꯡꯆꯥꯒꯤ ꯃꯁꯥꯗꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯤ ꯂꯩꯃꯥꯏꯗ꯫ ꯑꯁꯨꯝꯅ ꯂꯩꯃꯥꯏꯗ ꯆꯤꯡꯊꯕꯗꯒꯤ ꯊꯦꯝꯕꯨꯡꯆꯥꯗꯣ ꯂꯩꯃꯥꯏꯗ ꯕꯨꯝ ꯂꯥꯎꯅ ꯇꯥꯁꯜꯂꯤ꯫ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯁꯥꯗꯣ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯕꯨꯡꯆꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯎꯟꯁꯥ ꯆꯕꯥꯛ ꯆꯕꯥꯛ ꯁꯦꯠꯇꯠꯇꯨꯅ ꯂꯧꯊꯣꯛꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯦꯝꯕꯨꯡꯆꯥꯗꯣ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗꯒꯤ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝꯗ ꯇꯝꯅꯥꯅ ꯊꯦꯝꯕꯨꯡꯆꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯁꯦꯒꯥꯏꯗꯨꯅ ꯏ ꯊꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯒꯨꯜꯖꯤꯠꯇꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯇꯨꯝꯂꯤꯕ ꯖꯥꯠꯂꯥ
ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯪꯂꯤꯕꯁꯤꯅ ꯑꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯦꯗ꯫ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯊꯣꯡ ꯍꯥꯡꯂꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ? ꯒꯨꯜꯖꯤꯠꯇꯣ ꯉꯥꯡꯗꯨꯅ ꯇꯝꯅꯥꯒꯤ ꯀꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯇꯝꯅꯥꯗꯣ ꯐꯃꯨꯡꯗ ꯍꯤꯞꯂꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕ 5 ꯑꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯝꯅꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯕꯗꯒꯤ ꯕꯨꯔꯨꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯀꯔꯣꯝ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯤꯡꯊꯣꯡ ꯍꯥꯡꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯅꯤꯡꯊꯣꯡ ꯍꯥꯡꯂꯝꯂꯕꯅꯤꯅ ꯃꯅꯤꯡꯊꯣꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯇꯝꯅꯥꯒꯤ ꯃꯕꯨꯡ 6 ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯕꯣꯄꯦꯟꯅ "ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯈꯣꯏ 6ꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯅ? ꯇꯝꯅꯥꯗꯤ ꯊꯣꯛꯂꯛꯄ ꯎꯗꯦꯗ" ꯍꯥꯏꯗꯨꯅ ꯕꯣꯄꯦꯟꯁꯨ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ 6 ꯆꯪꯗꯨꯅ ꯃꯦꯛ ꯃꯣꯛ ꯂꯥꯎꯗꯕꯤꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯇꯝꯅꯥꯗꯣ ꯃꯣꯜꯂꯤ ꯆꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 6 ꯆꯦꯟꯁꯤꯟꯗꯨꯅ ꯇꯝꯅꯥꯗ "ꯅꯍꯥꯛ ꯀꯗꯥꯏ ꯆꯠꯂꯨꯏ? ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯃꯥꯒꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯆꯥꯎꯕꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯅ "ꯃꯆꯤꯟꯕꯥꯜꯒꯁꯤ ꯏꯪꯉꯛꯀꯗꯦ ꯇꯥꯆꯧ, ꯃꯁꯤ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯍꯧꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ 6 ꯑꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯝꯅꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯨꯁꯤꯟꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯨꯝꯂꯒ ꯂꯩꯔꯤꯕ ꯕꯣꯄꯦꯟꯅ ꯂꯣꯏꯅꯃꯛ ꯎꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ? ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯦꯇꯨꯀꯤꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯕꯗꯤ ꯃꯥꯅ ꯇꯧꯍꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯄꯦꯟꯗꯣ ꯌꯥꯝꯅ ꯆꯤꯡꯅꯅ ꯃꯌꯨꯝ ꯌꯧꯅꯕ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯍꯜꯒ ꯊꯪꯅꯕ ꯌꯥꯏꯃ ꯊꯦꯀꯣꯅ ꯃꯈꯣꯏ 6ꯇ "ꯌꯦꯡꯉꯨ ꯇꯨ, ꯑꯃꯨꯕ ꯑꯃ ꯆꯦꯟꯈ꯭ꯔꯦ, ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯆꯦꯟꯈ꯭ꯔꯦꯃꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯨ ꯌꯦꯡꯉꯛꯏ꯫ ꯕꯣꯄꯦꯟꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯅ ꯎꯔꯨꯔꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯗꯅ ꯇꯝꯅꯥꯕꯨ ꯆꯦꯜꯂꯒ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯍꯜꯅ "ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯟꯗꯕ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯟꯅꯨꯄꯤꯁꯦ ꯕꯦꯔꯥ ꯀꯥꯔꯛꯂꯒꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯇꯝꯅꯥꯗꯣ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ꯫ ꯃꯆꯤꯟ ꯃꯈꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯇꯝꯅꯥꯒꯤ ꯃꯕꯨꯡ 6 ꯑꯗꯨꯗ ꯇꯝꯅꯥꯅ "ꯅꯈꯣꯏ 6 ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝꯅꯥꯗꯤ ꯍꯤ ꯂꯥꯎꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯅꯥꯗꯣ ꯇꯨꯃꯤꯟꯅ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯆꯟꯅꯨꯄꯤꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ 6 ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯧꯔꯨꯅꯤ, ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯌꯥꯏꯃ ꯃꯣꯍꯣꯟꯅ "ꯉꯥꯏꯈꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯉꯍꯥꯟ ꯐꯨꯅꯈꯤꯕ, ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯈꯤꯕ ꯅꯣꯡꯌꯥꯏ ꯍꯥꯏꯕꯔ ꯀꯔꯤꯅꯣ, ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯇꯧꯔꯛꯄ ꯑꯣꯏꯔꯕ ꯖꯥꯠꯂꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯟꯅꯕ ꯑꯃꯗꯒꯤ "ꯍꯦꯔꯥ, ꯀꯗꯥꯏꯗꯒꯤ ꯃꯗꯨꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯃꯟ ꯈꯨꯝꯕꯤꯅꯕ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ." ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯅ "ꯐꯔꯦꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯏꯕ ꯑꯃꯗꯤ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ 6 ꯑꯗꯨꯅ ꯇꯝꯅꯥꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ 6ꯅ ꯐꯝꯃꯥꯡꯗ ꯀꯣꯏꯅ ꯐꯝꯂꯒ ꯁꯪꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯕꯣꯄꯦꯟꯗꯣ ꯍꯥꯊꯨ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯦꯇꯨꯀꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯀꯦꯇꯨꯀꯤꯗꯤ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯒꯕꯨ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ "ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯂꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ? ꯀꯦꯇꯨꯀꯤꯗꯣ" ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ "ꯀꯩꯗꯧꯔꯒꯦ? ꯀꯃꯥꯏ ꯇꯧꯔꯒꯦ?"
ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯍꯤꯡꯗ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯧꯁꯥ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕ ꯖꯥꯠꯅꯤ꯫ ꯃꯕꯨꯡ 6 ꯑꯗꯨꯅ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯆꯟꯅꯨꯄꯤꯗꯣ ꯏꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯅꯥ ꯎꯈꯤꯅꯤ ꯀꯅꯥ ꯈꯪꯈꯤꯅꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯅꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯆꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ, ꯇꯨꯝꯂꯒꯕꯨ ꯂꯩꯔꯝꯂꯦꯅꯦ꯫ ꯑꯁ, ꯑꯩꯅꯅꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅ ꯀꯔꯤ ꯆꯤꯡꯅꯔꯤꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯇꯧꯈꯤꯕꯒ ꯂꯩꯒꯦ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯗꯨꯅ ꯍꯦꯛ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯆꯥꯛꯊꯥꯈꯨꯟꯗꯤ ꯑꯇꯩꯒꯤꯗꯤ ꯍꯨꯜꯂꯒ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯁꯤꯖꯤꯟꯅꯗꯕ ꯂꯥꯏꯃꯨ ꯅꯪꯒꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯥꯛꯊꯥꯈꯨꯟꯒꯗꯧꯔꯤꯅꯣ ꯍꯥꯏꯗꯅ ꯁꯨꯄꯤ ꯄꯤꯗꯕꯅꯤ꯫ ꯃꯍꯥꯛꯅꯅꯦ ꯉꯍꯥꯟꯗꯣ ꯁꯥꯎꯗꯨꯅ ꯇꯝꯅꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯅꯦꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯄ ꯑꯣꯏꯔꯕꯖꯥꯠꯂꯣ? ꯃꯗꯨꯁꯨ ꯈꯟꯅꯅꯤꯡꯉꯥꯏꯅꯤ ꯃꯃꯥ꯫ ꯀꯔꯤꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯌꯦꯠꯅꯔꯤꯕꯅꯣ? ꯐꯔꯦ, ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯁ, ꯇꯥꯃꯣꯗ ꯍꯥꯏꯔꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯃꯁꯤꯗꯤ ꯑꯩꯅ ꯂꯩꯇꯥꯏꯅꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯊꯨꯕ ꯃꯇꯝꯗ ꯇꯝꯅꯥ ꯍꯥꯏꯔꯤꯕ ꯏꯕꯦꯝ ꯑꯁꯤ ꯂꯩꯀꯥꯏ 10 ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯄꯦꯟꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯍꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯇꯝꯅꯥꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯝꯅꯥꯗꯣ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯝꯅꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯕꯨꯡ 6 ꯑꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗ ꯇꯝꯅꯥꯅ ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯈꯣꯏꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯌꯥꯝꯁꯨ ꯃꯊꯪ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯝꯅꯥ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯅꯥꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ, ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯒꯨꯔꯖꯤꯠꯅ ꯀꯩꯁꯨ ꯇꯧꯗꯦ, ꯅꯪꯒꯤꯅꯦ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯖꯔꯨꯔꯣ꯫ ꯉꯔꯥꯡꯗꯣ ꯃꯂꯥꯛꯅꯕꯗꯧꯅ ꯅꯪꯁꯦ ꯆꯣꯂꯣꯝ ꯂꯣꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯄꯥꯈꯠꯂꯨꯗꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯅꯥꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 6ꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯗꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯉꯥꯏꯈꯣ, ꯃꯥꯏꯕ ꯇꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯏꯆꯟꯅꯨꯄꯤꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯥꯏꯕꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯃꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯥꯁꯟꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯊꯪꯅꯕꯗ ꯃꯥꯏꯕꯤ ꯏꯉꯥꯂꯩ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯏꯉꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯗꯨꯗꯤ ꯆꯠꯄ ꯇꯥꯔꯕꯗꯤ ꯀꯅꯥ ꯆꯠꯀꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈ꯭ꯋꯥꯏꯒꯤ ꯏꯇꯣꯝ ꯇꯣꯟꯕ ꯆꯥꯎꯕꯅ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯕꯤꯅ ꯐꯔꯦ, ꯅꯪꯒ ꯒꯨꯜꯖꯤꯠꯀ ꯅꯕꯥꯅꯤ ꯆꯠꯂꯣ꯫ ꯅꯕꯥꯅꯤꯅ ꯈꯔ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯦꯈꯔ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯏꯆꯟꯅꯨꯄꯤ ꯇꯝꯅꯥꯕꯨ ꯁꯦꯟꯅꯗꯨꯅ ꯊꯅꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯃꯈꯣꯏꯁꯨ ꯑꯌꯨꯛꯀꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯒꯨꯜꯖꯤꯠꯇꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯏꯉꯥꯂꯩꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯉꯥꯂꯩꯒꯤ ꯃꯅꯥꯛꯇ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯉꯥꯂꯩ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯃꯥꯅ ꯂꯥꯏꯌꯦꯡꯕ ꯃꯤꯑꯣꯏ ꯈꯔꯒꯤ
ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕ ꯆꯪꯁꯤꯜꯂꯛꯄꯗ ꯏꯉꯥꯂꯩꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯇꯝꯕ ꯑꯅꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯑꯩꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯥꯔꯛꯀꯅꯨ, ꯁꯨꯃꯥꯡꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯂꯩꯌꯨ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕꯗꯣ ꯏꯉꯛ ꯉꯛꯇꯨꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯐꯝꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯏꯉꯥꯂꯩꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯥꯌꯦꯡ ꯄꯊꯥꯞ ꯀꯟꯅ ꯆꯠꯊꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯅ ꯈꯣꯏꯔꯝꯕ, ꯂꯥꯏꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯟꯕꯅ ꯇꯥꯟꯕ ꯀꯟꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯥꯂꯩꯅ "ꯍꯥꯏ, ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯒꯨꯜꯖꯤꯠꯅ ꯊꯣꯛꯈ꯭ꯔꯕ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯅꯥꯁꯣꯟꯅꯅ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯞꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯏꯉꯥꯂꯩꯅ "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯤ, ꯃꯤ ꯂꯥꯌꯦꯡꯕꯁꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯈꯣꯃꯨꯛ ꯆꯥꯔꯛꯈꯤꯒꯦ꯫ ꯅꯈꯣꯏꯁꯨ ꯆꯪꯂꯒ ꯆꯥꯕ ꯌꯥꯕꯅꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯈꯣꯏ ꯆꯪꯂꯛꯄ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯉꯥꯂꯩ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯏꯉꯥꯂꯩ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯏꯉꯥꯂꯩꯗ "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅ ꯑꯣꯏꯔꯝꯕ ꯌꯥꯕꯒꯦ?" "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤꯁꯦ ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦꯅꯦꯍꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤꯁꯦ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯁꯥꯍꯨꯝ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯁꯨꯅꯦ, ꯏꯆꯝ ꯆꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯅꯠꯇꯕ, ꯃꯤꯕꯨ ꯉꯥꯎꯍꯟꯕ, ꯐꯩꯍꯟꯕ ꯉꯝꯕ, ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯣꯜꯍꯟꯕ ꯉꯝꯕ, ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯌꯨꯝ ꯌꯧꯔꯒ ꯈꯪꯂꯒꯅꯤ ꯏꯕꯨꯡꯉꯣ." ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯒꯨꯜꯖꯤꯠ ꯑꯃꯗꯤ ꯆꯥꯎꯕꯅ ꯏꯉꯦꯜꯂꯩꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯂꯩꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨꯅꯁꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯇꯝꯅꯥꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯅꯥꯒꯤ ꯃꯕꯨꯡ ꯑꯍꯜ ꯔꯕꯤꯅ "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯎꯅꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯨ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯎꯖꯔꯛꯄ ꯃꯍꯥꯛꯀꯤ ꯁꯥꯔꯩ ꯍꯤꯡꯁꯥꯕꯤ ꯆꯪꯕꯒꯥꯏꯗꯨ ꯑꯣꯏꯗꯧꯔꯤꯕꯖꯥꯠꯂꯥ?" "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯀꯗꯥꯏꯅꯣꯅꯦ ꯇꯝꯅꯥ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯛꯀꯣꯅ "ꯇꯝꯅꯥ, ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯣ." ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯇꯝꯅꯥꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯇꯝꯅꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯏꯉꯥꯂꯩꯅ "ꯍꯩꯁ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯗꯤ ꯅꯝꯃꯦ, ꯂꯥꯏꯅ ꯅꯝꯃꯦ, ꯍꯧꯒꯠꯄ ꯉꯝꯂꯤꯕ꯭ꯔꯥ ꯁꯤꯕꯣ? ꯍꯤꯁ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯤ ꯇꯪꯈꯥꯏ ꯂꯩ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯤ ꯑꯣꯜꯂꯦ, ꯅꯨꯃꯤꯗꯥꯡꯗꯅ ꯁꯥ ꯑꯣꯜꯂꯦ. ꯌꯥꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ 6 ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯃꯨꯛꯀ ꯅꯥꯈꯩ ꯁꯦꯡꯕꯤꯌꯨ. ꯏꯆꯟꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯏꯉꯥꯂꯩꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯃꯤ ꯇꯪꯈꯥꯏ ꯂꯥꯏ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯦ. ꯍꯤꯡꯆꯥꯕꯁꯨ ꯌꯥꯎꯔꯦ, ꯍꯤꯡꯆꯥꯕꯤꯁꯨ ꯌꯥꯎꯔꯦ. ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯅꯦ ꯏꯕꯨꯡꯉꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ꯫ ꯇꯝꯅꯥꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯃꯁꯥꯗꯣ ꯇꯥꯁꯤꯟꯗꯨꯅ ꯃꯕꯨꯡ ꯑꯍꯜ ꯔꯕꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ "ꯑꯗꯣ ꯏꯃꯥ, ꯃꯁꯤꯕꯨ ꯐꯅꯅꯕ ꯎꯄꯥꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ. ꯏꯆꯟꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯅꯤ." ꯑꯩ ꯌꯦꯡꯒꯦ." "ꯏꯁ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤꯅ ꯇꯧꯔꯛꯄꯅꯤꯅꯦꯍꯦ. ꯑꯩꯅ ꯑꯁꯨꯛꯀꯟꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕ ꯂꯥꯛꯅꯕꯕꯨ ꯐꯤꯖꯪ 3 ꯈꯟꯗꯨꯅ ꯁꯥꯟꯅꯕ ꯂꯥꯏꯅꯤ. ꯑꯩꯅ ꯎꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯅꯨꯀꯣ.
ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯏꯕꯦꯝꯃ ꯑꯁꯤꯗꯒꯤ ꯃꯔꯤꯛ ꯈꯔ ꯂꯧꯔꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯖꯪ ꯇꯔꯦꯠ ꯑꯁꯦ ꯑꯩꯅꯅꯦ ꯖꯔꯦꯠ ꯖꯔꯦꯠ ꯁꯦꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯏꯉꯥꯂꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯇꯝꯅꯥꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ